Angda lakai mangagi maira paibina ngasi lamdam masida thoi bi irang asigi loinaraga akoi gi lam masida lairiba ichajin khunga pai ichajin gi kulai lokhat pa yaroi haidana mama oibi aina haijari maramdi huji thoi ba chingong chingna da lairiba kuki gina kari gumba mata tawdaba akoi gi manipur da laiba ichajin khunga pai ichajin puthokpiraga khungai bi ichajin guna kulai lokhat kani phagatini haidana jaga jaga da Aramina question bilapa masigi thabakki thadokpiyu khunga paisa phaba yaroi haibasi mai thamjari aduga manipur da laiba mipum khuding mangna hujik kachim koya dagi asukyan na waraba chirba matamjida khutta maina paraga icha jingi damakta mama we bi akoina isha kandaba yade thokta yade haidana akoina khutta maina paraga mama we bi akoina isha bu phaba yaroi haidana angtha khungi akoi ngakjari aduna Masidai akoina haijaning badi sarkar thuba matamda sembiu piara chalai di bajai piara thuba matamda lokthokpiu haidana mama oibi akoina haijari maramdi sarkar ju sem da bataragadi maram asina oraga akoina duki matik akoi mama oibi akoina wajai huji sarkar jaga jaga dagi MLA thagali ba MLA sina kari maram gina tumina lai thokpirba phang kombi gano maramdi sarkar sembiu akoi huji mama oibi akoina kutamana paraga ayung dinda wara Icha phaba yaroi nungdang da waroi cha phaba yaroi na koina mama oi bi koina hana mang tharaga koi hana sijage haidana angthagi waina koi mara pabi gi paside na haijari maram maduna manipur da laiba ima icha ichilina khuding mamna kachin koya da laira basu mara pabi amamamna yungdong amagi thoeraga icha jin phaba yaroi haidana koi manipur da laiba piya ja thuba matam da lokto piu haidana koi mara pabi mama wonna haijari